Irang name tharaglabana Miyamna pamnariba popular government laklagani thajei nongthombam Biren. Hauju Irang asi khara makai name tharaglabani na Miyamna pamnariba popular government adusu soidana laklagani haibagi thajaba lei haina hanagi chief minister nongthombam Biren na phungtokri. Hariba wafam asing asi Manipurgi maming leiraba club ama oiriba Neroka FC na sahi humfu mapung pharakpagi Diamond Jubilee thorom na phungtokibani. Sangapam Bazar Laifam Sipai Khunauda leiba North Eastern Reorganizing Cultural Association Football Club Neroka FC na sinduna Sangapam Lampakta Pangtokiba Thoram Madura former Minister Nongthombam Biren Lamlai Kendragi MLA Khombatabam Ibomcha Babina Diagnostic ki Managing Director Dr. Thangzam W amasung Neroka FC ki President Wangkai Kendragi MLA Thangzam Arun Kumar na mithunglen sing oina saruk yakhibaga loidana club asigi ahalaman sing hane ki coach amadi players sing na saruk yakhi tharamadu ki manungsana club asigi hana thaupuramba laikhidraba singi mafamda laisu katuna ikai khumna utkhi amadi makhoi gi imung manung sing da asamba khudol tamki tharamadu ga madi lainan hane gi CM nongthomba Biren na makhatana hai India gi oina football masana da Manipur masa sing na mangjil thana sali Neroka FCSC ngallinge matamdagi ahalaman singna kathokpaga loinana wana honarakpana ngasigi tha asi yorakpani club asina I League saruk yaba horakpa matamna sel thungi awaba kya mayonaki adubu matam khragi matungda magna sip means oiringaida Manipurigi I League ta saruk yaba team na lupa crore amamam gi sanpam piragani haina laingana lakthokpagi khara makai sapaki masigi matakta BJP lengak lakpadegi national amadi international gi thakta sanaruba sanaroi singi pencil scheme na singba kanaraba kya masu hokdokibani Manipur gi oina international level da football ground taraga matui semganaba honabada hauzik tareti sembhauri amasum Neroka gi oina su mapham chab leibaga semnaba honaga naiki mangna high club ama salaibada phan mathau tabna phan laknaba lambi semba tangai phadi mapalam gi company kya ama lamdam sigi soko thorangi thabak pakhanaba lakpa hauramlabane dubu Irang asi haurakpadigi amuk lepkhre amasum company sing adudagi sponsor na singbasu lawbu yagadaba ngaktani Irang asi thoklabasu lairamba lenga aduna soko thorangi thabak kayadi ngamliba makai leptana pakhatki madumakna Prime Minister Narendra Modi na project kya sangaba ngamlibani ngasigi matam asida aikhoi khudingmak amatu oina punsinba mathok tai apunba oina lepminaba matamda thoklibi Irang asi loisinba ngamgani thokliba thawdoksing asigi chap chaba maram hana khangba mathok tai khangdana pangangda ngangbana phataba misingda loksing pibu oina thokpasu yawdaba nati hauju Irang asi khara makai nem tharakli Miyamna pamliba popular government adusu soidan laklagani haibagi thajaba lai haki mauna makha taraduna Neroka FC busu hena mai pakpu oirasano loinana club ama sakhatpa haibasi akoibada leiriba miyamgisu asauba thawdang amadi saukatminaba mathautai miyamgi hotnajamanaduna ngasigi phibam asi yawba ngamlibani haki ngasigi thawramadugi manungsana Neroka FC gi sobener amasu phongki khurkhul moibung khunauda lengana eviction tawnaba hotnarubada miyam Irang horakri Imphal West District Administration ki notification amagi matung ina khurkhul moibung khunaugi community hall yauna crematorium amadi public toilet eviction tawgani haina district police lakwadagi miyamna khongjang sangsinduna eviction tawhan khitri district police amadi district administration ahenba force thajinduna khurkhul gi tural paring nak gate khara court pa horakwadagi miyam ka hena thomjilaktuna athingba pirakpadigi makhatana eviction tawbangam khitri adumapu miyam amadi district police animak mapham thadoktana leinari eviction tawba yaro hena sangsilaki bu khongjanga mari lena khulasi gi khunjak khaidem radharani nahai khurkhul moibung khunau haribu khulasi supnagi yum yankhai gi nitu kaktamak taba apik khulamani mapham asida sariba community hall crematorium amadi public toilet asisu torel fullaga sakibanati makoina khanglakpa matamda torel asi adumak funduna leramlabani sariba infrastructure asisu matam ge local MLA singna sakiba ngaktani piklaba khulasi amata ngairaba community hall crematorium amadi public toilet asi mapham sadi thugai da yade hairabdi atop mahana sillaga thugai biu matamaduda khulasi gi makeidi ay apan amata piroi eviction asi tawgadori haiba pau khangmadagi mari leinaba district administration gi makok thombo official singda sie thaduna tawbidanaba hairabus tabidana lakibani haribu khulasi kumja english amaga samapan go humfugi matamda torel oina selami
amasung community hall leiramdi haiduna eviction tawgani hairibasi kari karamba aronba thabak tawgadaba leibagi haibasi uhang oiri hauzik leiriba torel sisu ising phau phajana sendraba nong taba matamda khaktam ising khara leiraga tokpa torelni torel si kananabagidam eviction tawgani haiba oirabadi moibung khunaugi area si khaktanatana torel sigi horakpadagi mapung phana amadi asan mirai naidana singbiyu atop mapham saba mada community hall crematorium amadi public toilet sanaba siliba matung makhatan eviction tawge hairabasu tawbiyu haiki amukogi nauna thaupugadaba sing wasak lokri british ta manipur sa tharamba 60 adum angasisu india lengana manipur sa thari sanjoy all manipur united clubs organization amukogi general budi meeting pangthokibaga loinana kumja english singani ga kunga manga kunga taret ki nauna thaupugadaba sing khankhri Surak Haibam Sanjoina President Pratap Lasangthemna Secretary General Khankibaga loinana nauna thaupugadaba sing wasak lokri English singa magastani panga mogdraga mathoirigi British na Manipur sa tharamba 60 adum angasisu India lengana Manipur gi mathak sa thari haina amuko gi nauna khalaba President Surak Haibam Sanjoina phungdorakli ko kaitela leiba amuko gi public hall pangthokiba thauram aduga mari leinana nauna president gi phampugadoraba Surak Haibam Sanjoina phungdokhibada Manipur bu India na loksinkraba matung sanglaba se sida India government na Manipur bu kangkhong sa henduna thambagi thong geningdi Manipur ngasi di India ra tilubudagi hiram khuding sotadun akiba Manipur oiri haujiksu India government na Manipur miyam awaba pipi thabak sathari India lengana Manipur yengliba miyeng amuko na haksina lawi haibaga loinana Manipur miyam na ngasi thiengnari be 60 khudima artificials oiba amadi colonial expansion gi makhada British na English nga magasani pan ga mogdraga mathuidigi lamdam asida satharamba miyamu namthabigi satnabi tu amuhana India lengang na nahongna na English nga magasama pan ga nifu ga mapanigi amuk satharakpani lawbi hana suphungdoki Siri Gaurachandrai namo Purbasaram da khoi punamak leminaramba INA moirang da suk matam sangna thaupuviramba Sri Mairemam Kamal Singhana taibang sintha loireduna nungsiraba imung manung sagai natai amadi marup mapang khwai punamapu thadoklamlaga haukiba September gi ang 18 English ngani ga kunga manga langwan gi kunga ni pani panba irai numita guru gi kripa dagi base onduna Sri Krishna Chaitanya Niladas haib nam phangjuduna Brindaban prapti oikhre lakliba October gi tang ama English ngani ga kunga manga meragi mapani pan bi yumjagasa numita srata din thokle numit asida laikhidrabagi atama santi gi dam ngamjaba hairang lairang khradang hari sankritan galoina na Siri Gauranga Mahaprabhu gi saranda kasagadauri upalaksya sida Brahman Vaishnav ahalaman amadi marup mapang khwai khibingna matam sana lengbiraktuna harinam sravan tawbirana ba paujanjari Thauram pareng nungthil pung 12 makhai sankritan hoba layoi khraba ipa ibung ga tinabiramba loinabiramba aikhoina di sakhang jahaudraba mipung khudimangna laikhidabagi paujel asibu thingnabirabadi mahaki aroiba mathau mangam pangthokpa sida leimana amatang oirabasu katpiduna saruk yaba lakpiyu haina imung manunggi miyoi singi maikaidagi paujanjari ba imung manungsing mapham mairembam laikai moirang thauram tokpham mairembam laikai mandap moirang Thabak happy gani haiduna miyam digi sel sabi nupi ama phari pandam Thabak happy gani haiduna miyam digi sel sabi hiang thang digi nupi ama phari hena People's Action for National Democratic Movements pandamna thadorakpa chirolamana phungturakli pandam gi Secretary General S Brojen thadorakpa chirolaman hai corruption free ohensi haiduna kana lauring serakta miyam digi sel sabi nupi ama pandamna phari kumja English ngani ga kunga mari gi December 12 da en Biren ko bamiyamana Pandam da wakal pagi matungina hiang thang digi nupi amana mahaki masa nupagi thapak happy gani haiduna puna lupa lakh kul lobi khraga thapak su haptri sel su halu yadre haba khamangki sel adu thawdok pada matiang khra pangbiu haina pandam da wakalaki thawdok asida senari pa pumba kawkhatana wang pong sa tharaba wari wakhong sing khamangki kumja English ngani ga taragatri August kunga mangar en Biren gi masa nupabu All Manipur Cooperative Union gi Cooperative Inspector happy gani haina sel loba hauki mathang loraba matung lupa lakh yaukhibani Biren masana na khoinabu phamasi hapa ngamgadra haibada asauba magi kota da hapkadabane heraki sel lawkhraba matung ngasi phaw thabak su hapidre sel su handokpidre makhogi khutpu wasi asumna thabak tawning bana ngawraba kayadagi
ꯁꯦꯟꯐꯝ ꯆꯥꯎꯅ ꯆꯥꯎꯅ ꯂꯧꯕ ꯂꯣꯏꯅꯅ ꯂꯧꯅꯕ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕꯁꯨ ꯈꯪꯕ ꯉꯝꯂꯤ꯫ ꯑꯁꯤꯒꯨꯝꯕ ꯂꯩꯕꯥꯛꯀꯤ ꯌꯦꯛꯅꯕ ꯑꯣꯏꯔꯕ ꯑꯄꯪꯕ ꯅꯠꯇ꯭ꯔꯒꯅ ꯃꯆꯥ ꯃꯁꯨꯕꯨ ꯁꯦꯝꯅꯤꯡꯕ ꯀꯌꯥꯗꯒꯤ ꯊꯥꯖꯍꯜꯂꯒ ꯁꯦꯜ ꯆꯥꯕꯤ ꯀꯌꯥꯃꯨꯛ ꯂꯩꯔꯤ꯫ ꯃꯈꯣꯏ ꯑꯁꯤꯗꯒꯤ ꯆꯦꯛꯁꯤꯟꯕ ꯃꯇꯝ ꯑꯣꯏꯔꯤ꯫ ꯁꯤꯑꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯃꯈꯣꯏ ꯃꯁꯥꯅ ꯇꯧꯔꯨꯕ ꯄꯨꯝꯕ ꯃꯁꯥꯅ ꯌꯥꯖꯔꯦ꯫ ꯁꯦꯟꯐꯝ ꯑꯁꯤ ꯁꯤꯡꯖꯒꯦ ꯍꯥꯏꯅ ꯁ꯭ꯇꯥꯝ ꯄꯦꯄꯔꯗ ꯈꯨꯌꯦꯛ ꯇꯧꯈꯤꯕ ꯀꯌꯥꯃꯨꯛ ꯂꯩꯔꯤ꯫ ꯃꯁꯥꯒꯤ ꯁ꯭ꯇꯦꯠꯃꯦꯟ ꯀꯌꯥꯁꯨ ꯔꯦꯀꯣꯔꯗ ꯂꯩꯔꯤ꯫ ꯂꯥꯛꯂꯤꯕ ꯁꯦꯞꯇꯦꯝꯕꯔ 30 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯁꯦꯟꯐꯝ ꯑꯁꯤ ꯂꯧꯔꯨꯔꯤꯕ ꯁꯦꯜ ꯃꯄꯨꯗꯨꯗ ꯁꯤꯡꯗꯣꯛꯇ꯭ꯔꯕꯗꯤ ꯍꯦꯟꯅ ꯀꯟꯕ ꯂꯤꯒꯦꯜ ꯑꯦꯛꯁꯟ ꯂꯧꯅꯕ ꯊꯕꯛ ꯄꯥꯏꯈꯠꯂꯒꯅꯤ꯫ ꯂꯣꯏꯅꯅ ꯃꯍꯥꯛꯀ ꯄꯨꯟꯃꯤꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯃꯤꯡ ꯃꯊꯥ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯑꯆꯧꯕ ꯍꯥꯏꯔꯤꯕꯁꯤꯡꯗꯨꯁꯨ ꯃꯤꯡꯒ ꯀꯣꯟꯅꯅ ꯂꯥꯎꯊꯣꯛꯂꯒꯅꯤ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯇꯦꯟꯇꯛꯅ ꯁꯨꯝꯅ ꯃꯌꯥꯝꯗ ꯊꯝꯖꯔꯝꯒꯦ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯃꯌꯥꯝ ꯄꯨꯟꯅ ꯃꯈꯥ ꯇꯥꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯤ꯫